ꯕꯐꯔ ꯖꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯀꯣꯏꯁꯟꯁꯦ ꯍꯪꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯀꯨꯀꯤꯒꯤꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯏꯔꯣꯏ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯦ ꯀꯨꯀꯤ ꯚꯔꯁꯦꯁ ꯃꯩꯇꯩ ꯍꯥꯏꯅ ꯀꯣꯔꯠꯇꯗꯤ ꯊꯥꯡꯒꯠꯂꯛꯄ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯕꯠ ꯄꯩꯁꯥꯁꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯒ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯂꯥꯛꯇꯥꯔꯕꯣꯏꯗꯤ ꯍꯧꯖꯤꯛ ꯈꯪꯗꯕꯗꯣ ꯌꯥꯗꯦ ꯑꯗꯨꯅ ꯂꯣꯁꯤꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯂꯣꯁꯤꯅ ꯃꯃꯥꯡ ꯊꯝꯃꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯦꯅꯤꯋꯦꯌꯔꯗ ꯌꯥꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣꯅ ꯊꯤꯅꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅꯗꯤ ꯂꯣꯒꯤ ꯇꯔꯝ ꯂꯤꯒꯦꯜꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯏꯍꯜꯂꯛꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯎꯏ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯕꯖꯦꯠꯀ ꯍꯥꯏꯍꯜꯂꯛꯄꯁꯤ ꯑꯩꯅ ꯊꯦꯡꯅꯖꯕ ꯇꯥꯕꯗ ꯃꯁꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁꯇꯒꯤ ꯌꯥꯝ ꯀꯟꯅ ꯄꯨꯁ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯄꯥꯔꯇꯤꯀꯨꯂꯔ ꯖꯤꯔꯤꯕꯥꯝꯗ ꯏꯟꯁꯤꯗꯦꯟ ꯌꯥꯝ ꯆꯥꯎꯕ ꯑꯅꯤ ꯑꯃ ꯊꯣꯛꯏ ꯑꯃꯅ ꯃꯤ 12 ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁꯀ ꯈꯨꯊꯣꯛꯅꯕꯗ ꯃꯤ 12 ꯂꯩꯈꯤꯗꯦ ꯑꯗꯒꯤ ꯃꯤꯑꯣꯏ 6 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯇꯝꯅꯅ ꯐꯥꯔꯒ ꯍꯥꯠꯂꯒ ꯍꯨꯟꯗꯣꯔꯛꯄꯒꯤ ꯏꯟꯁꯤꯗꯦꯟ ꯑꯅꯤ ꯂꯩ ꯑꯅꯤꯃꯛ ꯀꯦꯁ ꯆꯠꯊꯩ ꯑꯗꯣ ꯇꯧꯗꯕꯨ ꯃꯤ 13 ꯁꯤꯈꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯦꯁꯅ ꯏꯟꯀꯥꯎꯟꯇꯔ ꯇꯧꯔꯛꯄꯗ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯅꯕꯗ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯔꯕ ꯐꯥꯎꯕꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤꯗ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯆꯨꯝꯃꯤ ꯂꯥꯜꯂꯤꯗꯨ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯈ꯭ꯔꯕ ꯐꯥꯎꯕꯗ ꯀꯩꯗꯧꯕꯒꯤ ꯇꯞꯊꯔꯤꯅꯣꯅ ꯑꯣꯄꯟꯂꯤ ꯑꯗꯨꯝ ꯄ꯭ꯔꯦꯁꯔꯁꯦ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯗꯤ ꯄꯩꯁꯥ ꯆꯪꯗꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯌꯥꯝ ꯊꯨꯔꯤꯁꯤꯅ ꯀꯃꯥꯏꯅ ꯊꯨꯔꯤꯅꯣ ꯁꯤꯅꯤ ꯑꯣꯖꯥ ꯃꯌꯥꯝꯗ ꯁꯨꯝ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯕꯐꯔ ꯖꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯔꯒꯗꯤ ꯂꯤꯒꯦꯜꯂꯤ ꯃꯁꯤ ꯁꯄ꯭ꯔꯦꯁ ꯑꯣꯔ ꯑꯣꯃꯤꯇꯦड ꯑꯣꯔ ꯑꯣꯐꯦꯟꯗꯦड ꯇꯨ ꯗ ꯀꯩꯅꯣꯁꯤꯡꯁꯤꯗ ꯂꯩ ꯍꯥꯏꯖꯟꯕ ꯄꯣꯠ ꯑꯃ ꯊꯝꯃꯛꯄꯒꯤ ꯃꯔꯥꯟ ꯄꯤꯗꯕꯁꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯂꯤꯒꯦꯜ ꯇꯥꯝꯗ ꯐꯪꯉꯛꯇꯕ ꯄꯣꯠꯁꯤ ꯀꯩꯒꯤꯅꯣꯗꯣ ꯈꯤꯇꯪ ꯄꯦꯟꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯩꯕꯅꯤ ꯑꯦꯅꯤ ꯗꯣꯀꯨꯃꯦꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯥꯏꯟ ꯇꯧꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯒꯦꯖꯦꯠ ꯑꯣꯐꯤꯁꯥꯔꯅ ꯁꯥꯏꯟ ꯇꯧꯕꯗ ꯑꯗꯨꯝ ꯄꯩꯁꯥ ꯂꯧꯅꯕꯗꯣ ꯂꯨꯄꯥ 500 ꯂꯨꯄꯥ 150 ꯃꯇꯝ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩ ꯄꯋꯥꯔ ꯑꯣꯐ ꯑꯣꯇꯣꯔꯅꯤ ꯀꯔꯤ ꯑꯦꯅꯤꯊꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯣ ꯍꯥꯏꯕ ꯂꯣꯁꯦ ꯑꯗꯨꯗꯨꯅ ꯎꯀꯤꯜ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯍꯥꯟꯕ ꯑꯩꯅ ꯂꯣ ꯇꯝꯗ꯭ꯔꯤꯉꯩꯗ ꯑꯩ ꯈꯤꯇꯪ ꯀꯣꯏꯊꯣꯛꯆꯔꯤꯁꯦ ꯃꯔꯝ ꯂꯩꯇꯩꯅꯤꯀꯣ ꯂꯣ ꯇꯝꯗ꯭ꯔꯤꯉꯩꯗ ꯎꯀꯤꯜ ꯀꯥꯡꯕꯨꯁꯤꯡꯁꯦ ꯀꯔꯞꯇꯦꯠꯅꯤ ꯎꯀꯤꯜ ꯀꯥꯡꯕꯨꯁꯤꯅ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯐꯅ ꯇꯧꯋꯤꯅꯤ ꯀꯥꯏ ꯁꯤꯃꯥ ꯗ꯭ꯔꯃꯥ ꯍꯣꯂꯤꯋꯨꯗ ꯃꯌꯥꯝ ꯂꯩꯗꯅ ꯁꯤ ꯇꯝꯃꯨꯔꯕ ꯃꯇꯨꯡꯗꯒꯗꯤ ꯊꯕꯛꯁꯦ ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯇꯝꯃꯨꯕꯁꯦ ꯀꯃꯔꯁꯤꯌꯦꯜ ꯂꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯃꯇꯝꯁꯤꯗ ꯂꯥꯁꯇ ꯂꯥꯛꯏꯒꯤꯗꯤ ꯀꯩꯅꯣꯕꯨ ꯃꯣꯏꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯤꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯤꯅꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩꯔꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯥꯛꯇꯔ ꯑꯗꯒꯤ ꯑꯦꯀꯥꯎꯟꯇꯦꯟ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯁꯨ ꯃꯌꯥꯝꯅ ꯃꯅꯨꯡꯗ ꯆꯪꯉꯨꯔꯕ ꯃꯇꯨꯡꯗ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯃꯌꯥꯝꯗ ꯈꯪꯂꯨꯔꯕ ꯃꯇꯨꯡꯗꯗꯤ they also have a family too, go on, they have a career, they have a kind of a violent minor. ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯗꯁꯨ ꯇꯔꯃꯤꯅꯣꯂꯣꯖꯤ ꯌꯥꯝꯅ ꯆꯠꯂꯔꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯒꯤ ꯑꯃꯨꯛ ꯑꯗꯒꯤ ꯍꯥꯏ ꯀꯣꯔꯠ ꯍꯦꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯇꯧꯕꯁꯤꯡꯁꯦ ꯍꯦꯛꯇ ꯂꯣꯌꯔ ꯑꯃꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯣꯁꯤꯖꯔ ꯂꯩ ꯕꯥꯔ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯀꯣꯏꯊꯣꯛꯏ ꯃꯔꯝ ꯂꯩꯇꯦ ꯁꯤꯁꯦ ꯀꯩꯅꯣ ꯀꯣꯏꯁꯟꯁꯦ ꯍꯪꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯀꯨꯀꯤꯒꯤꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯏꯔꯣꯏ ꯂꯣꯏꯕꯗꯨꯕꯨꯗꯤ ꯏꯁꯇ꯭ꯔꯦꯠ ꯐꯣꯔ ꯍꯥꯏꯇꯥꯔꯗꯤ ꯄꯩꯁꯥꯗꯅꯤ ꯑꯩꯈꯣꯏ ꯂꯥꯛꯇꯣꯔꯤꯁꯦ ꯕꯠ ꯂꯣꯌꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗꯨꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯗꯥꯛꯇꯔꯒꯤ ꯂꯥꯏꯁꯦꯟꯁ ꯑꯃ ꯂꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯌꯔꯒꯤꯁꯨ ꯃꯥꯒꯤ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯍꯥꯏꯅ ꯂꯩ ꯑꯃ ꯂꯧꯗꯣ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯝꯗꯨꯗ ꯂꯧ ꯑꯗꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯒꯤ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯂꯩꯕꯗꯨꯅ ꯃꯣꯏꯒꯤ ꯁꯝ ꯋꯦ ꯑꯃꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯍꯦꯛ ꯆꯪꯉꯦꯕ ꯃꯣꯏꯁꯤꯡꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯒꯣꯔꯃꯦꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦ ꯃꯣꯏꯗꯨꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯒꯥꯏꯅ ꯃꯃꯤꯡꯗ ꯄꯤꯔꯒ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯗꯒꯤ ꯑꯗꯨ ꯃꯃꯤꯡ ꯃꯊꯨꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ
ꯁꯔꯀꯥꯔꯒꯤ ꯇꯧꯕꯁꯤꯡꯁꯤꯅ ꯑꯃꯔꯣꯝꯗ ꯁꯤꯡꯁꯦ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁ ꯇꯧꯒꯗꯕꯅꯦꯕ in some way but ꯂꯥꯏꯕꯗꯤ ꯀꯩꯅꯣꯕꯨ ꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯀꯦꯁ ꯑꯣꯏꯅ ꯁꯔꯀꯥꯔꯗꯨꯅ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯚꯔꯁꯦꯁ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯦ ꯀꯨꯀꯤ ꯚꯔꯁꯦꯁ ꯃꯩꯇꯩ ꯍꯥꯏꯅ ꯀꯣꯔꯠꯇꯗꯤ ꯊꯥꯡꯒꯠꯂꯛꯄ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯈꯟꯅꯔꯤꯁꯦ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯍꯥꯏꯅ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯀꯣꯔꯠꯇ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯇꯨ ꯚꯔꯁꯦꯁ ꯑꯃꯨꯛꯀꯣ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨꯗꯨꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯚꯔꯁꯦꯁ ꯍꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯊꯥꯡꯒꯠꯂꯤ ꯃꯤꯗꯣ ꯂꯥꯛꯄꯅꯤꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯗꯤ ꯑꯗꯨꯒꯤ ꯀꯥꯔꯛꯏꯕ ꯀꯣꯔꯠ ꯂꯣꯌꯔꯁꯤꯡꯗꯣ ꯃꯣꯏꯒꯤ ꯇꯣꯂꯣꯞ ꯄꯤꯔ ꯊꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯣꯏꯅ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯦꯕ ꯁꯝ ꯋꯦꯗ ꯑꯗꯣ ꯂꯥꯛꯏꯕ ꯃꯐꯝꯗꯤ ꯁꯤꯁꯦ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯣꯏꯊꯣꯛꯏꯁꯦ ꯑꯃꯨꯛ ꯁ꯭ꯇ꯭ꯔꯦꯠꯇ ꯂꯥꯛꯑꯒꯦꯀꯣ ꯑꯦꯅꯤ ꯁꯤꯡꯒꯜ ꯗꯣꯀꯨꯃꯦꯟ ꯆꯦ ꯃꯆꯥ ꯑꯃ ꯁꯥꯏꯟ ꯇꯧꯕꯗꯒꯤ ꯍꯧꯔꯒ ꯀꯣꯔꯠꯀꯤ ꯇꯥꯔꯤꯛ ꯂꯧꯕꯗꯒꯤ ꯍꯧꯔꯒ ꯖꯖꯁꯤꯡꯗ ꯌꯥꯅꯅꯕ ꯃꯥꯏ ꯃꯥꯏ ꯀꯔꯝꯕ ꯖꯖꯅ ꯍꯦꯟꯅ ꯐꯦꯚꯔꯕꯜ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯏꯪꯂꯤꯁꯇꯁꯨ ꯍꯣꯂꯤꯋꯨꯗꯇꯁꯨ ꯍꯤꯟꯗꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯄꯨꯔꯥ ꯗꯨꯅꯤꯌꯥ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤꯁꯦ ꯑꯦꯛꯁꯄꯦꯟꯁꯤꯞ ꯌꯥꯝꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕꯁꯦ ꯀꯔꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯁꯥꯏꯠꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯝꯃꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯆꯝ ꯆꯝꯕ ꯄꯩꯁꯥꯅꯦꯕ ꯕꯠ ꯄꯩꯁꯥꯁꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯒ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯂꯥꯛꯇꯥꯔꯕꯣꯏꯗꯤ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨ ꯌꯥꯝꯅ ꯆꯥꯎꯋꯦꯕ ꯀꯣꯏꯁꯟ ꯃꯥꯔꯛꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯤ ꯀꯣꯏꯁꯟ ꯃꯥꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯔꯠꯇ ꯂꯩꯕꯒ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯍꯥꯏ ꯀꯣꯔꯠꯇ ꯂꯩꯕꯒ ꯑꯗꯩ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯕꯒ ꯁꯤꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯄꯦ ꯁ꯭ꯀꯦꯜ ꯅꯠꯇ꯭ꯔꯒ ꯅꯦꯛꯄ ꯈꯣꯠꯄ ꯄ꯭ꯔꯣꯁꯤꯖꯔꯒꯤ ꯑꯦꯛꯁꯄꯦꯔꯤꯌꯦꯟꯁꯇꯒꯤ ꯑꯦꯛꯁꯄꯣꯖꯔꯗꯒꯤ ꯂꯥꯛꯑ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯁꯤꯁꯦ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯁꯔꯀꯥꯔꯅ ꯍꯦꯛꯇ ꯂꯤꯁ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯆꯦꯡ ꯀꯤꯂꯣꯗ ꯁꯨꯛ ꯄꯤꯒꯗꯧꯅꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯉꯁꯥꯏ ꯀꯣꯔꯠꯀꯤ ꯇꯣꯉꯥꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯐꯤ ꯃꯥꯒꯤ ꯇꯧꯕꯗꯨꯕꯨꯗꯤ ꯂꯩꯖꯔꯒꯁꯨ ꯁꯝ ꯋꯦ ꯑꯃꯗ ꯃꯥꯒꯤ ꯀꯜꯆꯔ ꯍꯥꯏꯒꯗ ꯋꯦ ꯑꯣꯐ ꯋꯔꯀꯤꯡ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯁꯦ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯃꯅꯤꯄꯨꯔ ꯑꯣꯏꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯤ ꯌꯥꯝꯃꯛꯀꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯕꯨ ꯌꯥꯝꯃꯤꯁꯦ ꯀꯩꯝꯇ ꯅꯠꯇꯦꯕ ꯆꯠꯅꯕꯤꯒꯤꯅꯦꯕ ꯑꯗꯨ ꯆꯠꯅꯕꯤꯒꯤ ꯑꯣꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯕꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯌꯥꯝ ꯐꯟꯗꯥꯃꯦꯟꯇꯦꯜ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯆꯧꯕ ꯑꯃ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯪꯖꯔꯛꯄ ꯁꯤꯒꯤ ꯑꯩꯒꯤ ꯄꯔꯁꯦꯞꯁꯟꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯑꯩ ꯐꯦꯛ ꯑꯦꯟ ꯐꯤꯒꯔ ꯂꯩꯕ ꯅꯠꯇꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯆꯔꯆ ꯅꯠꯇ꯭ꯔꯒ ꯁꯝ ꯀꯥꯏꯟ ꯑꯣꯐ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯦ ꯕꯤ ꯁꯤ ꯗꯤ ꯍꯥꯏꯔꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛꯀꯣ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔ ꯑꯗꯨ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯕ ꯃꯆꯥ ꯃꯆꯥꯁꯦ ꯅꯠꯇꯕꯤꯗ ꯁꯝ ꯋꯦ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯩꯕꯥꯛ ꯑꯃꯅ ꯁꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯃꯤꯁꯦ ꯃꯌꯥꯝ ꯑꯃ ꯁꯥꯏꯟ ꯑꯞ ꯇꯧꯔꯒ ꯂꯩꯕꯒꯤ ꯑꯗꯨꯝꯕꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯒꯤ ꯄꯩꯁꯥꯁꯦ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯏꯟꯇꯦꯟꯁꯅꯦꯜꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯌꯨ ꯑꯦꯁꯇꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯒꯦꯔꯥ ꯃꯗꯨ ꯁꯤ ꯑꯥꯏ ꯑꯦꯅ ꯄꯩꯁꯥ ꯊꯥꯗꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯔꯣꯏ ꯂꯣꯏꯕꯗꯗꯤ ꯆꯔꯆꯀꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯏꯟ ꯁꯝ ꯋꯦꯗ ꯃꯣꯏꯗꯒꯤ ꯄꯩꯁꯥ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯥꯏ ꯇꯤ ꯂꯦꯞ ꯍꯥꯏꯒꯦꯔꯥ ꯀꯣꯇꯨ ꯍꯥꯏꯒꯦꯔꯥ ꯃꯣꯏ ꯄꯤꯀꯥꯎꯗ ꯄꯩꯁꯥ ꯊꯣꯛꯄ ꯍꯧꯅꯔꯣꯏꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯕꯤꯜꯗꯣ ꯂꯥꯛꯀꯗꯕ ꯕꯤꯜꯗꯣ ꯌꯥꯝ ꯌꯥꯝꯕꯅꯦ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯕꯤꯜꯗꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯅ ꯍꯦꯛꯇ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯅ ꯄꯨꯊꯣꯔꯛꯀꯗꯅꯤ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤꯇꯤ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯨꯗꯨꯅ ꯈꯤꯇꯪꯗꯤ ꯀꯣꯏꯊꯣꯛꯑꯦ ꯂꯥꯛꯏꯕ ꯑꯟꯁꯔꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯀꯣꯔꯠꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯣꯏꯒꯦꯔꯥ ꯍꯥꯏ ꯀꯣꯔꯠꯇ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯀꯦꯁꯁꯤꯡꯁꯤꯅ ꯍꯦꯟꯅ ꯄꯨꯁ ꯇꯧꯔꯤꯁꯣ ꯍꯥꯏꯕꯒꯤ ꯑꯥꯊꯔꯗꯤ ꯃꯣꯏꯒꯤ ꯂꯣꯌꯔ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯀꯥꯡꯕꯨ ꯈꯔꯅ ꯀꯣꯔꯠꯇꯨꯗ ꯇꯣꯏꯅ ꯇꯣꯏꯅ ꯀꯩ ꯍꯥꯏꯒꯤ ꯄ꯭ꯔꯣꯁꯤꯖꯔꯦꯜ ꯑꯣꯏꯅ ꯊꯕꯛꯁꯦ ꯊꯥꯔꯦꯕ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯁꯦ ꯆꯠꯂꯤꯅꯦꯕ ꯄꯩꯁꯥꯁꯤꯁꯨ ꯃꯆꯥ ꯃꯁꯨ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯈꯪꯖꯕꯗ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯦꯟ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯪꯉꯣꯏꯁꯤꯒꯤ ꯑꯦꯅꯥꯂꯣꯖꯤ ꯑꯣꯏꯀꯣ ꯉꯁꯥꯏꯒꯤ ꯂꯣꯌꯔ ꯑꯃꯅ ꯎꯀꯤꯜ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠꯀꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯥꯒꯤ ꯑꯦꯐꯤꯗꯥꯕꯤꯠꯇ ꯁꯣꯏꯗꯦꯅ ꯃꯃꯥꯡꯉꯩꯗ ꯆꯍꯤ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦꯀꯣ ꯃꯃꯥꯡ ꯑꯥꯒꯤꯅꯤ ꯀꯦꯁ ꯁꯪꯒꯠꯄꯗ ꯑꯩꯅ ꯈꯪꯕꯗ ꯂꯣꯌꯔ ꯑꯃꯅ ꯁꯨꯝꯅꯗꯒꯤ ꯀꯔꯤꯝꯇ ꯋꯥ ꯉꯥꯡꯕ ꯅꯠꯇꯕꯤꯗ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯆꯪꯉꯀꯥꯟꯗ ꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯕ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯀꯔꯤꯝꯇ ꯇꯧꯕ ꯅꯠꯇꯕꯤꯗ 5 lakhs ꯂꯧꯋꯦꯕ
ꯑꯗꯨ ꯇꯥꯔꯕꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕꯤꯗ ꯆꯨꯝꯅꯒꯤ ꯆꯪꯉꯀꯥꯟꯗ ꯃꯃꯥꯡꯗ ꯂꯦꯞꯄꯗꯨꯅ 5 lakhs ꯑꯣꯏꯇꯥꯔꯕꯣꯏꯗꯤ ꯀꯦꯁ ꯑꯃ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯏꯚꯤꯗꯦꯟꯁ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯕ ꯁꯥꯇ꯭ꯔꯁꯤꯡ ꯁꯨꯝ ꯈꯪꯉꯝꯒꯅꯤ ꯗꯣꯀꯨꯃꯦꯟꯁꯦ ꯀꯥꯏꯗꯒꯤ ꯀꯦꯁ ꯂꯣ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯀꯝꯄꯥꯏꯜ ꯇꯧꯔꯀꯥꯟꯁꯤꯗ ꯊꯥꯒꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗ ꯆꯪꯉꯤꯕ ꯄꯩꯁꯥꯗꯨꯗꯤ ꯐꯖꯅ ꯌꯥꯝꯃꯝꯒꯅꯦꯕ ꯑꯗꯨ ꯇꯥꯔꯕꯗꯤ ꯃꯥꯏꯅꯁ ꯄꯤ ꯑꯥꯏ ꯑꯦꯜ ꯃꯆꯥ ꯑꯃ ꯍꯧꯖꯤꯛ ꯑꯍꯟ ꯂꯥꯛꯑꯃꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯣ ꯂꯥꯛ 10 ꯂꯥꯛ 5 ꯑꯗꯥꯏꯅ 50 ꯆꯪꯉꯦꯅ ꯍꯥꯏꯇꯥꯔꯕꯣꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯗꯤ ꯔꯐꯂꯤ ꯃꯣꯏꯅ ꯑꯗꯨꯒꯤ ꯊꯥꯔꯤꯕꯁꯤꯡꯗꯣ ꯂꯥꯛ 25 ꯅꯠꯇ꯭ꯔꯒ 50 ꯑꯗꯨꯝ ꯆꯪꯉꯝꯒꯅꯦꯕ ꯑꯦꯚ꯭ꯔꯤ ꯇꯥꯏꯝꯒꯤ ꯇꯧꯕꯗ 50 ꯍꯥꯏꯔꯣ ꯑꯗꯒꯤ 10 ꯍꯥꯏꯔോ 20 ꯍꯥꯏꯔꯣ ꯑꯗꯣ ꯁꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯁꯝ ꯐꯣꯔꯝ ꯑꯃꯒꯤ ꯑꯣꯔꯒꯅꯥꯏꯖ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯥꯗꯗꯤ ꯑꯣꯔꯒꯅꯥꯏꯖ ꯒꯦꯝ ꯏꯚꯟ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯇꯥꯔꯒꯁꯨ ꯔꯤꯂꯤꯖꯤꯌꯁꯇꯨꯅ ꯂꯥꯏꯒꯤ ꯐꯅꯅꯕ ꯑꯩꯅ ꯈꯨꯔꯨꯝꯕꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯔꯛꯑꯦꯕ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯍꯥꯏꯇꯥꯔꯕꯣꯏꯗꯤ ꯁꯤꯗꯅꯦꯕ ꯁꯔꯀꯥꯔꯒꯤ ꯔꯣꯜꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯗꯨꯗꯨꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯒꯤ ꯔꯣꯜꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯤ ꯖꯨꯗꯤꯁꯤꯌꯔꯤꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯀꯤ ꯂꯥꯏꯟꯒꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯁꯔꯀꯥꯔ ꯍꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯟꯕ ꯗꯔꯀꯥꯔ ꯇꯥꯏꯗ ꯀꯩꯅꯣꯕꯨ ꯍꯥꯏꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯅ ꯀꯦꯁ ꯁꯪꯒꯠꯂꯛꯏꯗꯣ ꯀꯗꯥꯏꯗꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯂꯥꯛꯄꯅꯣ ꯊꯤꯖꯤꯟꯕ ꯌꯥꯕꯗꯣ ꯁꯝ ꯋꯦ ꯑꯃꯗ ꯑꯗꯨꯗꯣ ꯇꯧꯔꯒꯗꯤ ꯈꯪꯒꯗꯕꯅꯤ ꯍꯣꯏ ꯑꯗꯨ ꯑꯥꯏꯟꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯒꯤ ꯑꯥꯔꯊꯗꯤ ꯊꯕꯛ ꯑꯃ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯇꯧꯕ ꯍꯥꯏꯗꯨꯃꯗꯤ ꯂꯣꯒꯤ ꯃꯇꯥꯡꯗꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯀꯩꯅꯣꯗ ꯖꯣꯕ ꯑꯣꯐ ꯗ ꯀꯣꯔꯠ is not to say right or wrong it is just to interpret and it cannot interpret unless somebody makes a move ꯅ꯭ꯌꯨꯇꯟꯒꯤ ꯉꯁꯥꯏꯒꯤ ꯂꯣꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯨꯅ ꯀꯨꯀꯤꯒꯤꯗꯤ ꯃꯣꯏꯒꯤ ꯂꯣꯌꯔ ꯑꯃ 2 3 4 5 ꯀꯅꯥ ꯅꯦꯛꯄ ꯈꯣꯠꯂꯒ ꯑꯗꯨꯅ ꯄꯦꯄꯔ ꯊꯥꯖꯤꯟꯕ ꯃꯥꯒꯤ ꯄ꯭ꯔꯣꯁꯤꯖꯔ ꯇꯧꯕ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯅ ꯈꯨꯝꯅꯕ ꯌꯥꯗꯕꯒꯤ ꯈꯨꯝꯃꯛꯄꯅꯤ ꯑꯗꯨ ꯀꯣꯔꯠꯅ ꯈꯨꯝꯃꯛꯄ ꯅꯠꯇ ꯈꯨꯝꯗꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠꯇꯗꯤ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟ ꯁꯝ ꯋꯦꯗ ꯑꯗꯨꯗꯨꯅ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯑꯃ ꯆꯠꯂꯦ ꯄꯩꯁꯥ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯄꯤꯕ ꯌꯥꯕ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯊꯧ ꯃꯥꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯅꯠꯇꯕꯅꯤꯅ ꯁꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯆꯔꯆꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯤꯅ obviously ꯊꯔꯝꯕ ꯌꯥꯏ of course may be possible which we don't know ड्रगꯀꯤ मनी मयाम अमा चंगमसी यार we don't know is the answer अदुबो पैसा से hell lot of 50 lakhs 50 lakhs मयाम अमा चंगने द मोय नो इने इबा lawyer sing represent तौर थोरको मयाम सिंदो मयाम नु roughly दुम खंगनी ऑनलाइन दे थीरगसु मोयगी per day rate से कयानो per hour rate से कयानो हैना मसा मसाई rate अदुम लेबने सिदि खोई डॉक्टर नेको दमाइना ओजा नेको दमाइना अदुना सिगी मयाम सिंजे अदुना सागी अखोइना खलीजे कोर्ट की थबक से अदुना जुडिशियरीगा सिगी लैबा सरकार पालिसिगा सम वे अमदा unknown ओइबो मोंग अमदा मोइसे मनुंगदा फजना लोन फाउना याइसने अइन हिन तौ जगुदुरिसे जम्मू एंड कश्मीर की थुगाइरगा रीऑर्गेनाइजेशन तौरगा बिल दु पुथोगा तौबु मतमदुदा मयाम अमना नोंगानबगा सुप्रीम कोर्ट केस मयाम अमा थाय हाइबा केसिंग दो सही 2 3 4 5 लेरकान दो ओइना सुप्रीम कोर्ट ने पिकअप तौयबा तारीख तो तम पीर प्रोसीजर दुनिया हरगा राम जन्मभूमि की तुगाइबदुसु any sort of some kind of social economic की हाइगदा political ओइदरा हाइबा केसिंग से लोगी लूपहोल हाइगदा लोगी प्रोसीजर सिंग से सिजनरा कांसिदा some way दा अदुम सही 4 5 तरुक तरे फना कोई संघल अद मणिपुर की केसेसु मे 3rd 4th 5 अदु तारगदी जून लोगरा 2023 तौबदो हजुपुक केसो कहनी हियरिंग अमा लाए लाक्ते हाइगा प्रोसीजर चले अदु ताकवदी मणिपुर की लेइबा केस मयाम सिंगसे थाबा हाइदुना हाइदी हाइगे थाबा केस थाबा पीएल बो थाबा से सीदी सही जे 10 संगदा 20 संगदा 50 संगदा ग्यान तांगमदरे अदु तारबदी मणिपुर की लेइबा सिनारियो सिंगसे कोर्टना फजन फिक्स तौ ngamgadra hai taragadi evidence ki matung inadi it is impossible hai do lae aduduna court na kana gom ta su ma la le na hire ro aduga sarkar gi su NIA gi ne na sigi jiribam da hat ki ba kokta da bom buka ni ba ama ni pick and choose tawra kan sida pura kai hai ni thembai ta ta tawre adu tar boi di khoi na khali bana faith se nation se nan ge constitution da lehen ge hai tar ge di court na masana oina
ꯃꯤꯗ ꯊꯦꯡꯗꯔꯨꯕ ꯇꯧꯗꯅ ꯃꯤꯅ ꯀꯦꯁ ꯊꯥꯔꯛꯄ ꯇꯧꯗꯅ ꯀꯦꯁꯇꯨ ꯄꯤꯛꯊꯛ ꯇꯧꯔꯒꯗꯤ ꯃꯥ ꯃꯁꯥꯅ ꯄꯤꯛ ꯇꯧꯕ ꯍꯥꯏꯁꯦ ꯀꯣꯔꯠ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯑꯦꯚ꯭ꯔꯤ ꯁꯤꯡꯒꯜ ꯖꯖ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯔꯤꯕꯗꯣ ꯍꯥꯏ ꯀꯣꯔꯠꯇ ꯂꯩꯔꯤꯕꯗꯣ ꯗꯦꯠ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯣ ꯏꯖ ꯗ ꯀꯣꯔꯠꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯤꯛ ꯇꯧꯕ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯀꯂꯤꯛ ꯑꯃꯅ ꯖꯁꯇꯤꯁ ꯑꯃꯅ ꯄꯤꯛ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯔꯥꯏꯠꯇꯨ ꯂꯩꯇꯦꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯋꯤꯁ ꯇꯧꯔꯤꯁꯦ ꯍꯣꯡꯕ ꯇꯣꯡꯕ ꯆꯥꯎꯕ ꯖꯖ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯅ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯖꯤꯔꯤꯕꯥꯝꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟ ꯁꯤ ꯇꯧꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩ ꯂꯧꯈꯠꯅꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯣꯔꯠꯀꯤ ꯑꯥꯔꯇꯤꯀꯜꯗꯣ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯀꯦꯁꯇ ꯂꯧꯈꯠ ꯇꯥꯔꯒꯗꯤ ꯁꯥꯡꯒꯦꯅ ꯆꯤꯡꯊꯣꯛꯑꯕꯗ ꯊꯥ 4 ꯅꯠꯇ꯭ꯔ 5 ꯅꯠꯇ꯭ꯔ 6 ꯂꯣꯏꯁꯤꯟꯒꯅꯦꯕ ꯃꯥꯅ ꯀꯦꯁ ꯈꯔ ꯇꯧꯗ ꯃꯥꯅ ꯀꯩꯅꯣ ꯃꯥꯒꯤ ꯃꯁꯥꯒꯤ ꯏꯖꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯣꯟꯂꯤ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤꯅ ꯌꯥꯗꯣꯔꯤꯗꯤ ꯄꯤꯡ ꯄꯣꯡ ꯇꯧꯔꯒ ꯃꯥꯁꯦ ꯆꯍꯤ ꯃꯥꯒꯤ ꯇꯦꯟꯌꯨꯔ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯁꯔꯀꯥꯔꯒꯤ ꯑꯃ ꯅꯣꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯧꯕꯒꯤ ꯆꯍꯤ 60 ꯁꯨꯕ ꯑꯗꯨ ꯁꯨꯕꯩ ꯂꯩꯕꯗ ꯑꯗꯨꯗꯣ ꯂꯣꯏꯔꯀꯥꯟꯗ ꯃꯥ ꯔꯤꯇꯥꯌꯔ ꯇꯧꯕ ꯉꯥꯏꯗꯧꯗ ꯃꯉꯥꯏꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯄ꯭ꯔꯣꯁꯤꯖꯔꯦꯜꯗ ꯆꯍꯤ 20-30 ꯆꯪꯗꯧꯕꯒꯤ ꯃꯍꯨꯠꯇꯨꯗ ꯀꯣꯔꯠꯀꯤ ꯂꯩꯔꯤꯕ ꯖꯖ ꯑꯃꯅ ꯃꯊꯃꯣꯏꯗꯨꯗ ꯐꯤꯜ ꯇꯧꯔꯀꯥꯟꯁꯤꯗ ꯀꯦꯁꯁꯦ ꯃꯥ ꯃꯁꯥꯅ ꯂꯧꯈꯠꯂꯀꯥꯟꯁꯤꯗ ꯑꯁꯤꯗ ꯀꯅꯥꯝꯇꯅ ꯊꯥꯔꯛꯄ ꯇꯧꯗꯕꯤꯗ ꯃꯁꯥꯅ ꯕꯤꯂꯤꯞ ꯇꯧꯔꯀꯥꯟꯗ ꯇꯧꯔꯛꯀꯗꯧꯕꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯦꯛꯁꯤꯃꯝꯗ ꯒꯨꯗ ꯐꯦꯠꯇ 6 ꯃꯟꯇꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯦꯕ ꯊꯕꯛꯇꯤ ꯌꯥꯝ ꯋꯥꯗꯣꯔꯤꯅꯤ ꯕꯠ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯨꯔꯤꯕꯁꯦ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯑꯗꯨꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯥꯏꯟꯒꯤ ꯊꯣꯡꯗꯗꯤ ꯆꯠꯄꯕꯨꯗꯤ ꯆꯠꯀꯗꯧꯕꯅꯤ ꯑꯥꯏꯟꯁꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯄꯥꯏꯔꯤꯕ ꯄꯋꯥꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯥꯏꯔꯤꯕ ꯑꯗꯨꯗꯨꯒꯤ ꯑꯌꯥꯝꯕꯅ ꯃꯇꯨꯡ ꯂꯣꯏꯅ ꯏꯟꯒꯜꯂꯦꯕ ꯋꯦꯗꯔ ꯏꯠ ꯏꯁ ꯔꯥꯏꯠ ꯑꯣꯔ ꯔꯣꯡ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯁꯦ ꯍꯥꯏꯔꯒ ꯑꯩ ꯐꯅꯌꯥꯝꯗꯤ ꯁꯥꯡꯉꯦ ꯑꯗꯨ ꯀꯣꯏꯊꯣꯛꯅꯕꯗ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨꯅ ꯂꯣꯁꯦ ꯈꯪꯗꯕꯗ ꯌꯥꯗꯦ ꯑꯗꯨꯅ ꯂꯣꯁꯤꯅ ꯁꯤꯖꯤꯟꯅꯔꯀꯥꯟ ꯂꯣꯁꯤꯅ ꯃꯃꯥꯡ ꯊꯝꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯦꯅꯤꯋꯦꯔꯗ ꯖꯒꯥꯁꯤꯗ ꯂꯣꯁꯤꯅ ꯃꯅꯤꯡꯗ ꯏꯟꯖꯤꯟꯒꯤ ꯃꯩ ꯐꯥꯏꯔꯀꯥꯟꯗ ꯚꯨꯡ ꯐꯣꯔꯁ ꯄꯤꯔꯛꯄꯗꯨ ꯂꯣꯁꯤꯅ ꯑꯣꯏꯍꯟꯒꯗꯣꯏꯅꯦꯕ ꯃꯃꯥꯡꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯤꯗꯔꯁꯤꯞ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯁꯤꯅ ꯂꯩꯍꯜꯂꯒ ꯑꯗꯨꯗ ꯏꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯅ ꯃꯥꯡ ꯊꯥꯔꯀꯥꯟꯁꯤꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯣꯏꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯦꯅꯤ ꯀꯦꯁ ꯑꯃ ꯊꯦꯡꯅꯕꯁꯦ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯑꯗꯨꯗꯨꯅ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯅꯌꯥꯝꯗꯤ ꯁꯥꯡꯉꯦ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯈꯔ ꯂꯧꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯉꯥꯛꯇ